أعوذ بالله من الشيطان الرجيم بسم الله الرحمن الرحيم سورة الدخان إنغسي تودرشكو سورة الدخان أعوذ بالله من الشيطان الرجيم رب اشرح لي صدري ويسر لي أمري واحلل عقدة من لساني يفقهوا قولي دخان دي مايكو أنا خاننا ده هاي حاميم والكتاب المبين إنا أنزلناه في ليلة مباركة إنا كنا منذرين حاميم خنسنو ما يكشين لبلايك أدونا وسق بقي مونغدني هرسي ما يكشين لبلايك أدونا خنسنو تسيغ نمك الله نتحدى كبني مسي ياي فرب أهين أمدا تسيغ نمك الله نتشكشين وحيق دوري بني ميوي بدا December week, okay, 9 December. 21, 22 yamna chekshinna thada hirba larik ne badugi matang done hairishiko maduda ahing duda khaidokhibani wafam khudimak yamna singna lohe mahfuz dagi hujigi thara iba larik si hujigi ahing duda thara ise lohe mahfuz dagi sige lailatul qadr gi ahing sida siksi yam singna khaidokhimne karigum ta awat pa laitraba mentioningai su laitraba hapcheningai laitraba khaidoningai laitraba kam yen thokiba chap chana ba chang chap cha ba chang da hukum oina allah dagi tasenamak allah na thaga dawri bani rasul ama thaga dawri bani adugi ne ba khaido khirsi thabak oina order oina minungsi oina nangi raptagi tasenamak madi atabaduni akhang-baduni Quran ke magun nita isi Rabni asman sing amasung prithvi gi amadi ani dugi marakta lairiba makhai dugi nakhoina oirabadi che na thajaba sing sigi rab sigi ni bayan asai tawi habdu rab sigi artha hanbada pungam gi bayan tawa jokpi thakpi ba mapui khu bi senabi mapu se sigi artha hanbada pungam bayan mana hai pungam danati se me ama numit ke ani ja thabiani hayaba adugi shirik tu ne be khoin tawrisi musulman mo khoida janga isi rab sigi artha sidane be shirik si janga isi maruwen e khoin tha jab tham krimi am si loina mak pot khudi mak tane allah da tha jaga dabdun nate da chummi hai me man sandu idu laitabani layamat tamanatana rab ki artha se kaigo lol amdo hi phawdane hanbang loina suppa arthu oina mongda rab siga chaman bo hai hayamana sam sam na khona rab si tarbiyyat to wa training to bi bai ki khati lana ande wane ba sim adi to ke rab si loina khange insan so jo arthu kan khange ga loina hanbang do wane adu bo hai do ato bo ya de adu ko Yarab mapu wa inkar shole jana rab adi artha halapra mapu ati tu halintro yarab mapu dilde unin chin diu ai ba kai na ores ko budu hai ka aur bana urdu tam Shaleta jit na kar to na yarab baja ujik chalo jab aure la o adu ya mapu ki aur lagi yarab dam me abiji yarab adi o rab hai ne rupi thapi mapu laitabani layama tamanatana mana hinghan bibani amasung mana sihan bibani mani nakhoi gi rabtu amasung nakhoi gi thaina gi napasingi gisu gisu boy na pana pu gisu na hota ni te lo ki ku rap ne natte makhoina chingnari sanaduna laithokli ekhoi gi makka da khani mo hai kam su khane ga ne mo tawri se hari wai tawzun le ꯑꯩꯈꯣꯏꯒꯤ
मक्कादने खाना का बादने बुच्ची चौहुम को क्या नो खिलम्मी से चौहुम हुफुमंगा मूर्ति खिलम्मी सी कमाइन खिन खिलमो खंगब्रा सिगी से कहीं वो खुंगंगम दने साहबी अम नवरी लिबे हदीस ले खुंगंगम दा कहीं वो चटना भी हम पांगथो अम्बा हिंगोलम द समुबा हिंगोलम द मोहन कहीं मम खिलम्मे बा था जबम थम्मगा हौदोखिबगी हिंगोंदो हौदोखिबगी नत्रगा सानाबुंगदो हौदोखिबगी नत्रगा हुजेकी खुंदो हौदोखिबगी निंगसिंग खुदम मम थम्मेबा नुंगोरो पोलो करी मनि साना खुदम ममा अदुगी पोतु अदरे सुम तपना मखा ताबा जेनरेशन नसिगी सिदी सुमै थम्मन इपाई पुना थम्मबनी सि थमगदमी इपाई पुना थम्मबनी सि थमगदमी निंगसिंग बैनी नतर फजाबैनी नतर मान हौदोखरिमी अदरे दि हाइस सिदी सिगी सिने निन है बरकत सि मा सि खिल्लगा मागी नूरम मागी मंगाला माई शक्ति अमा लई एना फमोइद फावबा होरे है शैतानना ना हाय बा दुना दल हदीस में वो याराम नोले सलाम फाउसी सी काम फोतोंदे नोले सलाम सी रवा मागी कई सी तुंगने मी सी वाना वाना कांदा कोना साखने शैतान लाएगा ने मखोय बुजुर्ग तो निंगसिंग जा मी के वालो दी तारो मोन लाएगा तिन ले होलो निंसिंनबो तौनि होदियन हायबा निंसिंबदा को अवाद निंसिंनबदा अवाद कपन सिंहले पाइ सिंहले बागना ना दिबा अदा अदो दिके सुवा मोदी निंसिंनबदी सियले ना मान मूर्ति से सामो खुला नबी दुगी मूर्ति वली सिंधुगी मूर्ति अदो सावदगी जो अमरी पौदी निंसिंबगी ने तुले रले ये वही वहां से तो देखिए जैसा मोह जिला का मोह माने जिला के माने लाके अदुगी माई खुंदुगी चनबी हुजिक कल्चर गी निंसिंग फरा मैम साने खुदम हम थम्मी दो निंसिंग फुरा मी होय साने सना रविंद्र रविंद्रनाथ टैगोर को इराबत सुसाई नेताजी सुभाष को सिने ने तावरी बिदरा लाई कर ले तुम अदु मैं कोने जिले से मैम हमका लाई कर ले अदरगे अदुगी पोसिंग तो नेबा मक्का द पुजिला इसे खुन खुन गी सिना फलाना दुगे होदोंबा सिना फलाना दु होदोंबा सिना लोयना पुजिला पाई खिमने अदुगी दु थम्मबा मतुंग द बुचिंग दु थम्म मतुंग द खाना काबागी मनाक त ने लेपगा अबू जहल खोयना अबू तालिब खोयना दुआ अल्लाह द दुआ तौरिसी अल्लाह द ने दुआ तौरिसी कब त लाउन सांगना नमाज सोलिमी दुआ सु तौरिमी हज सु तौरिमी तवाफ सु तौरिमी लोइन तौरिमी अदु पोसिंग थम्मा अदुगी पोसिंग दु मखोय द मूर्ति ओइन थम्मे अखोय द मखोय न मूर्ति ओइन थम्मे होय थमोय द याव नत्रो अखोय के थमोय द सु जिक चांगेबा मुस्लिम सिंह की थमोय द अदु थुगाने बेनमक्ता अदुगी तो अखोय थमोय द सु जिक चांगे अदु अदुम लोइन रगा लेबा अपाम्बा मा करियमा शिरक सिमनम मेयावबा अदु ओइरबदी ngairo nomitto maduda natte makhoina chingnari sana duno leithokli hodi hojiki alan thari belarik si adu amaru belarik tu adro chingnari aba adu oirabedi ngairo nomitto maduda atiana purakada ba maikhu ama mayak senglaba adu nomitto ngairo maduna kupsan gada ba mi singbu masi mainal China lairaba dandini hojiki mai khuduna kupsin gada ba China lairaba dandini adun kupsila kadorsi makhoina haigani aikhoi ge rab lauthok pi aikhoi dagi dandi si tasengnamak aikhoi hojik thajaraba singni adu lapan hair ana mai mage mapula lamba am khakta mapula lamba do Allah khakta Allah latpa kangun ya Allah lauthok pi hair ani हिंदू लेरगन हिंदू दुना विष्णु लौथोक पियो हेरा अनि माई मपु द कौन कदोरमी मपु दे अम खक्तनि सि लोय खंगनरिम नेबा ओ अदि मपु द कौन अने लौथोक पिरो खोय नंदी सिरे करमना पाउजेल दुना मखोय दा कानबा ओइगदौरिबा मखोय दा हानना लाखरबा द मयक सेंगलबा रसूल अमा होजिकि पाउजेल दुना करमैना कानबा ओइदौरि मखोय दा हानना मखोय दा रसूल सिंग लाखरमना पाउ पुदना लाइक पुद करमना पाउजेल दुना मखोयना हाइगनी अखोय गे रब लौथोक पियो अखोय दगी दंदी सी
ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯨꯗꯨ ꯗꯟꯗꯤꯒꯤꯅꯦꯕ ꯑꯖꯥꯕꯀꯤꯅꯦꯕ ꯑꯗꯨ ꯑꯖꯥꯕꯇꯨ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯅ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯨ ꯉꯥꯏꯔꯤꯕꯁꯤꯅ ꯀꯔꯥꯏꯗ ꯃꯣꯏ ꯍꯥꯏꯗꯤ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯔꯤꯕ ꯍꯥꯏꯕꯗꯨꯁꯨ ꯂꯥꯏꯔꯤꯛꯁꯦ ꯂꯝꯕꯤꯁꯤ ꯐꯥꯏꯕꯤꯁꯦꯅ ꯍꯥꯏꯈꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯔꯤꯕ꯭ꯔꯥꯕ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯥꯏꯔꯛꯀꯅꯦꯕ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯔꯛ ꯂꯧꯊꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯗꯒꯤ ꯗꯟꯗꯤꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯥꯖꯔꯕꯁꯤꯡꯅꯤ ꯑꯗꯨ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯃꯥꯟ ꯄꯨꯔꯛꯑꯦꯅ ꯍꯥꯏꯔꯛꯑꯅꯦ ꯑꯗꯨ ꯋꯥꯔꯦ ꯑꯅꯥꯂꯣꯝꯁꯤ ꯀꯔꯥꯏ ꯁꯥꯍꯟꯕ ꯑꯗꯨ ꯀꯔꯝꯅ ꯄꯥꯎꯖꯦꯜꯗꯨꯅ ꯃꯇꯝꯗꯨꯗ ꯅꯤꯡꯁꯤꯡꯉꯛꯄꯗꯨꯅ ꯖꯤꯀ꯭ꯔꯥꯁꯦ ꯖꯤꯀ꯭ꯔꯗꯤ ꯅꯤꯡꯁꯤꯡꯕꯗꯨ ꯅꯠꯇ꯭ꯔꯣ ꯃꯇꯝꯗ ꯅꯤꯡꯁꯤꯡꯉꯛꯄꯗꯨꯅ ꯖꯤꯀ꯭ꯔꯥꯁꯤ ꯅꯤꯡꯁꯤꯡ ꯀꯨꯔꯥꯟꯁꯤꯕꯨꯅꯦꯕ ꯑꯗꯨ ꯃꯇꯝꯗ ꯀꯨꯔꯥꯟꯁꯤꯅ ꯀꯔꯤ ꯃꯈꯣꯏꯗ ꯀꯥꯟꯅꯕ ꯑꯣꯏꯒꯗꯧꯔꯤ ꯍꯥꯟꯅꯗꯤ ꯌꯥꯈꯤꯗ꯭ꯔꯦꯒ ꯃꯇꯝꯗꯨꯗ ꯑꯖꯥꯕ ꯂꯥꯛꯑꯒ ꯌꯥ ꯊꯥꯖꯔꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯗꯨꯅ ꯑꯗꯨ ꯃꯇꯝꯗ ꯅꯤꯡꯁꯤꯡꯕ ꯀꯃꯥꯏꯅ ꯌꯥꯒꯗꯧꯔꯤ ꯍꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯗꯤ ꯌꯥꯔꯔꯣꯏꯕ ꯑꯩ ꯃꯈꯣꯏꯗ ꯍꯥꯟꯅꯅ ꯂꯥꯛꯈ꯭ꯔꯕꯗ ꯃꯌꯦꯛ ꯁꯦꯡꯂꯕ ꯔꯁꯨꯜ ꯑꯃ ꯑꯗꯨ ꯄꯥꯎꯖꯦꯜꯗꯨ ꯍꯧꯖꯤꯛꯀꯤ ꯑꯖꯥꯕ ꯂꯥꯛꯑ ꯃꯇꯨꯡꯗꯗꯤ ꯀꯥꯟꯅꯔꯣꯏꯕ ꯖꯤꯀꯤꯔ ꯀꯨꯔꯥꯟꯁꯤꯅꯁꯨ ꯄꯥꯎꯖꯦꯜꯗꯨꯅ ꯀꯥꯟꯅꯔꯣꯏ ꯃꯈꯣꯏ ꯅꯤꯡꯁꯤꯡꯉꯛꯄꯗꯨꯅ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯈꯣꯏꯅ ꯂꯩꯊꯣꯛꯈꯤ ꯃꯉꯣꯟꯗꯒꯤ ꯑꯗꯨꯒ ꯍꯥꯏꯈꯤ ꯇꯝꯕꯤꯔꯛꯄꯅꯤ ꯂꯥꯏ ꯇꯣꯡꯂꯕꯅꯤ ꯔꯁꯨꯜꯗ ꯍꯥꯏꯕꯗꯨ ꯁꯤꯁꯤ ꯇꯝꯕꯤꯔꯛꯏꯃꯤ ꯂꯥꯏ ꯇꯣꯡꯉꯃꯤ ꯉꯥꯎꯔꯝꯃꯦꯅ ꯍꯧꯖꯤꯛꯁꯨ ꯍꯥꯏꯗꯅ ꯀꯨꯔꯥꯟꯁꯤ ꯄꯨꯔ ꯆꯠꯄ ꯃꯤ ꯑꯃꯗꯅꯦ ꯑꯁꯤ ꯃꯤꯅ ꯃꯥꯅ ꯇꯝꯕꯤꯔꯛꯏꯃꯤ ꯏꯪꯂꯤꯁꯇꯩ ꯀꯩꯗꯩ ꯈꯔ ꯇꯥꯛꯁꯤꯜꯂꯛꯏꯃꯤ ꯄꯩꯁꯥꯒꯤꯅꯤ ꯑꯗꯨꯗꯩ ꯉꯥꯎꯔꯝꯃꯤ ꯁꯤ ꯍꯥꯏꯕꯅꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯦꯡꯒ꯭ꯋꯦꯖꯁꯤ ꯑꯩꯈꯣꯏꯗ ꯂꯥꯛꯀꯗꯧꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯅꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯊꯥꯖꯔꯛꯀꯅꯤꯗꯅ ꯍꯣꯏ ꯁꯣꯏꯗꯅ ꯃꯗꯨ ꯊꯥꯖꯔꯛꯄꯗꯨꯗꯤ ꯑꯣꯏꯔꯣꯏꯗꯕ ꯑꯩꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨ ꯄꯥꯎꯈꯨꯝ ꯄꯤꯗꯣ ꯃꯣꯏ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯦꯕ ꯀꯔꯤ ꯍꯥꯏꯔꯦ ꯃꯃꯥꯏꯗ ꯆꯠꯈ꯭ꯔꯕ ꯌꯥꯗ꯭ꯔꯦ ꯃꯇꯋꯜꯂꯧ ꯑꯅꯨ وقالوا معلم مجنون نجاس مسجد تنبيرك يعني أناومي معلم من تنبيرك معلمني مسجد أناومي معلم هذه مين التنبير معلم هذا مساعد معلم وجاني معلم هذا وجابه كويبا معلم هذا ساتر مسجد كناو مساعد وجام تنبيرك ساتر وما هذا لا يتوما منا هذا خان هاري نتيو خان نه بدو هاري ما أبو تنبيرك بني أشي تنبيرك بمي أم فلای تيسي لمدي من خانه يهودي يقول ما عندي تموم سنته هاي بسمع ما خانه با أدو هو مري وانا كريه هاي اسمع شيء شو ده تمو ولا ده يهودي ما ده شيء تنبيرك ما ده مين تنبيرك مين هاي بهاي هاي بجاني ما شيء هاي أنغاو تسهينمك الله أنا لو ثوكني دنديدو غيحتن ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛ ꯅꯈꯣꯏ ꯍꯟꯈꯤꯒꯅꯤ ꯊꯥꯖꯗꯕꯗ ꯑꯃꯨꯛꯀ ꯍꯟꯈꯤꯅꯦꯕ ꯗꯤꯗꯣ ꯊꯣꯛꯄꯤꯌꯣꯅ ꯍꯥꯏꯔꯛꯑꯁꯨ ꯊꯣꯛꯀꯅꯦꯕ ꯉꯥꯛꯇ ꯊꯣꯛꯇ꯭ꯔꯤ ꯌꯦꯡꯒꯅꯦꯕ ꯑꯗꯨ ꯊꯣꯛꯄ ꯃꯇꯝꯗꯁꯨ ꯍꯟꯈꯤꯅꯦꯕ ꯅꯨꯃꯤꯠꯇꯨꯗ ꯑꯜꯂꯥꯍꯅ ꯐꯥꯒꯗꯕ ꯑꯀꯟꯕ ꯈꯨꯐꯥꯅ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯅ ꯂꯃꯟ ꯂꯧꯒꯅꯤ ꯑꯩꯈꯣꯏꯅ ꯂꯃꯟ ꯂꯧꯒꯅꯤ ꯍꯥꯏꯔꯤꯕ ꯁꯣꯏꯗꯅꯃꯛ ꯑꯩꯈꯣꯏꯅ ꯆꯥꯡꯌꯦꯡ ꯇꯧꯈ꯭ꯔꯕꯅꯤ ꯅꯈꯣꯏꯒꯤ ꯃꯥꯡꯗ ꯐꯤꯔꯥꯎꯟꯒꯤ ꯃꯤꯁꯤꯡꯕꯨ ꯂꯥꯛꯈꯤꯕꯅꯤ ꯃꯈꯣꯏꯗ ꯆꯤꯡꯂꯦꯝꯂꯕ ꯔꯁꯨꯜ ꯑꯃ ꯃꯨꯁꯥ ꯑꯂꯩꯍꯤ ꯁꯂꯥꯝ ꯂꯥꯛꯈꯤꯗꯅ ꯃꯥꯅ ꯍꯥꯏꯈꯤꯕꯅꯤ ꯁꯤꯟꯅꯔꯣ ꯑꯩꯉꯣꯟꯗ ꯑꯜꯂꯥꯍꯒꯤ ꯃꯅꯥꯏꯁꯤꯡꯗꯨ ꯕꯅꯤ ꯏꯁ꯭ꯔꯥꯏꯜꯒꯤ ꯃꯆꯥꯁꯤꯡꯗꯨ ꯇꯁꯦꯡꯅꯃꯛ ꯑꯩꯁꯤ ꯅꯈꯣꯏꯗ ꯊꯥꯖꯕ ꯌꯥꯔꯕ ꯔꯁꯨꯜ ꯑꯃꯅꯤ ꯃꯨꯁꯥꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯁꯤ ꯑꯗꯨꯒ ꯑꯊꯣꯏꯅ ꯑꯄꯜ ꯀꯥꯒꯅꯨ ꯑꯜꯂꯥꯍꯗ ꯇꯁꯦꯡꯅꯃꯛ ꯑꯩ ꯂꯥꯛꯄꯅꯤ ꯅꯈꯣꯏꯗ ꯃꯌꯦꯛ ꯁꯦꯡꯅ ꯁꯤꯟꯅꯔꯛꯄ ꯁꯛꯇꯤꯒ ꯂꯣꯏꯅꯅ ꯃꯨꯁꯥ ꯑꯂꯩꯍꯤ ꯁꯂꯥꯝꯅ ꯍꯥꯏꯈꯤꯕꯗꯨꯅꯤꯀꯣ ꯁꯤ ꯁꯨꯃꯥꯏꯅ ꯍꯥꯏꯈꯤꯕꯗꯅꯦꯕ ꯌꯥꯈꯤꯗ꯭ꯔꯤꯗꯨ ꯐꯤꯔꯥꯎꯟꯒꯤ ꯀꯣꯝꯅ ꯇꯁꯦꯡꯅꯃꯛ ꯑꯩꯅ ꯆꯪꯖꯐꯝ ꯅꯤꯖꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯔꯕ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯔꯕꯇ ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯅ ꯊꯥꯗꯅꯕ ꯁꯤꯒꯤ ꯁꯤꯒꯤ ꯄꯣꯏꯟꯁꯤ ꯐꯔꯤꯁꯇꯥꯁꯤꯡꯗꯨ ꯅꯠꯇꯦ ꯄꯩꯒꯝꯕꯔꯁꯤꯡꯅ ꯇꯧꯈꯤꯕ ꯑꯜꯂꯥꯍꯗ ꯄꯩꯒꯝꯕꯔꯅ ꯇꯧꯈꯤꯕ ꯗꯨꯋꯥꯗꯨꯅꯤ ꯁꯤ ꯀꯩꯒꯨꯝꯕ ꯑꯜꯂꯥꯍꯒꯤ ꯃꯦꯁꯦꯖꯁꯤ ꯑꯩꯈꯣꯏꯅ ꯃꯤꯁꯤꯡꯗ ꯌꯧꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯁꯨ ꯗꯨꯋꯥ ꯇꯧꯒꯗꯕꯅꯤ ꯑꯜꯂꯥꯍꯗ ꯆꯪꯖꯒꯗꯕꯅꯦ ꯍꯥꯟꯅ ꯈꯨꯝꯅꯔꯣꯏꯗꯕ ꯈꯨꯝꯅꯕꯅ ꯍꯥꯏꯕ ꯑꯃ ꯌꯥꯎꯗꯦ ꯊꯥꯗꯣꯛꯑꯝꯒꯗꯕ ꯊꯥꯗꯣꯛꯑꯝꯒꯗꯕꯅꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯕꯁꯨ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯎ ꯃꯃꯩꯊꯪꯗ ꯃꯥꯅ ꯀꯧꯖꯔꯛꯈꯤ ꯃꯥꯒꯤ ꯔꯕꯇ ꯃꯈꯣꯏꯁꯤꯗꯤ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯁꯤꯡꯅꯤ ꯃꯥꯅ ꯀꯧꯖꯔꯛꯏꯗꯣ ꯃꯈꯣꯏꯁꯤꯗꯤ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯁꯤꯡꯅꯦꯅ ꯑꯜꯂꯥꯍꯗ ꯗꯨꯋꯥ ꯇꯧꯔꯛꯄ
ꯑꯜꯂꯥꯅ ꯍꯥꯏꯕꯤꯈꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯣꯛꯈ꯭ꯔꯣ ꯑꯍꯤꯡꯗ ꯑꯩꯒꯤ ꯏꯅꯥꯏꯁꯤꯡꯗꯨ ꯄꯨꯗꯨꯅ ꯇꯁꯦꯡꯅꯃꯛ ꯅꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯀꯅꯤ ꯇꯥꯟꯅꯔꯛꯈꯤꯗꯅ ꯐꯤꯔꯥꯎꯟꯅ ꯊꯅꯝꯃꯨ ꯁꯃꯨꯗ꯭ꯔꯗꯨ ꯁꯤ ꯑꯜꯂꯥꯒ ꯄꯨꯔꯥ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯂꯥꯏꯚ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯃꯨꯁꯥ ꯂꯩꯁꯂꯥꯝꯒ ꯇꯧꯅꯈ꯭ꯔꯤꯁꯤ ꯅꯠꯇ꯭ꯔꯥ ꯊꯅꯝꯃꯨ ꯁꯃꯨꯗ꯭ꯔꯗꯨ ꯂꯦꯡꯍꯟꯗꯅ ꯇꯁꯦꯡꯅꯃꯛ ꯃꯈꯣꯏꯗꯨ ꯇꯦꯡꯒꯣꯜ ꯑꯃꯅꯤ ꯏꯔꯥꯛꯅꯍꯜꯂꯒꯗꯕ ꯂꯦꯡꯍꯟꯗ ꯊꯝꯃꯣ ꯍꯥꯏꯕꯁꯤꯒꯤ ꯑꯥꯔꯊꯁꯦ ꯑꯅꯤ ꯊꯣꯛꯅ ꯍꯟꯕ ꯌꯥꯏ ꯅꯪꯒꯤ ꯆꯩꯁꯨꯗꯨꯅ ꯑꯃꯨꯛꯀ ꯐꯨꯔꯒ ꯁꯃꯨꯗ꯭ꯔꯁꯦ ꯄꯛꯁꯤꯟꯅꯍꯜꯂꯝꯃꯨ ꯈꯥꯏꯗꯣꯛꯇ ꯂꯝꯕꯤ ꯁꯦꯝꯈ꯭ꯔꯦꯗꯅ ꯀꯟꯈ꯭ꯔꯒ ꯃꯌꯥꯏꯗ ꯑꯗꯨ ꯅꯪꯒꯤ ꯆꯩꯁꯨꯗꯨꯅ ꯑꯃꯨꯛꯀ ꯐꯨꯔꯒ ꯃꯁꯥꯒꯤ ꯍꯥꯟꯅ ꯍꯜꯂꯛꯇꯨ ꯑꯣꯏꯍꯜꯂꯝꯃꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯒ ꯅꯪ ꯇꯨꯡ ꯍꯟꯅ ꯌꯦꯡꯉꯅꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯌꯥꯏ ꯑꯗꯣꯝꯅꯁꯨ ꯍꯥꯏꯕꯁꯦ ꯀꯌꯥ ꯌꯥꯝꯅ ꯊꯅꯝꯈ꯭ꯔꯕ ꯌꯦꯡꯒꯅꯨ ꯑꯖꯥꯕ ꯂꯥꯛꯀꯥꯟꯗ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯅ ꯈꯨꯔꯥꯟꯗ ꯑꯌꯥꯝꯕꯅ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯌꯥ ꯌꯥꯝꯅ ꯊꯅꯝꯈ꯭ꯔꯕ ꯃꯈꯣꯏꯅ ꯍꯩꯀꯣꯜꯁꯤꯡ ꯑꯃꯁꯨꯡ ꯏꯐꯨꯠꯁꯤꯡ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯃꯁꯨꯡ ꯆꯤꯡ ꯂꯦꯝꯂꯕ ꯃꯐꯝꯁꯤꯡ ꯌꯨꯝ ꯀꯩꯁꯤꯡ ꯐꯤꯔꯥꯎꯟꯒꯤ ꯀꯣꯝꯅ ꯊꯅꯝꯕꯗꯨ ꯑꯗꯨꯒ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯄꯣꯠ ꯀꯌꯥ ꯃꯈꯣꯏꯅ ꯃꯗꯨꯗ ꯅꯨꯡꯉꯥꯏꯊꯣꯛꯆꯔꯝꯕ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯗꯅ ꯄꯣꯊꯥꯗ ꯂꯩꯔꯝꯕ ꯃꯥꯟꯁꯥꯟ ꯃꯌꯥꯝ ꯍꯨꯟꯗꯣꯛꯑꯝꯃꯦ ꯊꯅꯝꯃꯦ ꯑꯗꯨꯝꯅ ꯑꯣꯏꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯄꯣꯂꯣꯏ ꯑꯜꯂꯥꯅ ꯁꯣꯇꯣ ꯑꯣꯏꯅ ꯐꯪꯍꯟꯈꯤ ꯃꯈꯣꯏꯗꯨ ꯑꯇꯣꯞꯄ ꯃꯤꯁꯤꯡꯗ ꯍꯧꯖꯤꯛꯀꯤ ꯑꯣꯛꯇꯕꯁꯤꯡꯗꯨꯅ ꯑꯜꯂꯥꯒꯤ ꯑꯌꯥꯠ ꯌꯥꯗꯕꯁꯤꯡꯗꯨꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠ ꯆꯩ ꯑꯗꯨꯛ ꯇꯥꯡꯕ ꯃꯥꯟꯁꯥꯟ ꯃꯌꯥꯝꯗꯨ ꯑꯇꯣꯞꯄ ꯊꯥꯖꯕꯁꯤꯡꯗꯨꯅ ꯁꯤꯖꯤꯟꯅꯔꯝꯃꯦ ꯃꯣꯏꯗꯨ ꯁꯤꯈ꯭ꯔꯦ ꯂꯣꯏꯅ ꯑꯇꯣꯞꯄꯅ ꯂꯧꯍꯧꯔꯦꯗꯅ ꯀꯞꯈꯤꯗꯦ ꯑꯇꯤꯌꯥ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯗꯨꯒ ꯃꯈꯣꯏꯗ ꯃꯇꯝꯁꯨ ꯌꯩꯊꯣꯛꯄꯤꯈꯤꯗꯦ ꯁꯣꯏꯗꯅꯃꯛ ꯑꯜꯂꯥꯅ ꯀꯟꯕꯤꯈꯤ ꯏꯁꯔꯥꯏꯜꯒꯤ ꯃꯆꯥꯁꯤꯡꯕꯨ ꯆꯣꯞꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯗꯟꯗꯤ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯀꯤ ꯏꯁꯔꯥꯏꯜꯒꯤ ꯃꯆꯥꯁꯤꯡ ꯃꯖꯔ ꯃꯨꯁꯥꯒ ꯂꯣꯏꯅꯕ ꯏꯃꯥꯟ ꯄꯨꯔꯛꯄꯗꯨ ꯀꯟꯈ꯭ꯔꯦ ꯍꯥꯏꯕ ꯁꯤ ꯀꯟꯒꯅꯤ ꯍꯥꯏꯕꯒꯤ ꯅꯤꯁꯥꯟ ꯑꯃ ꯐꯪꯗ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯁꯤꯒꯤ ꯃꯈꯥ ꯆꯠꯂꯗꯤ ꯑꯖꯥꯕꯇꯩ ꯀꯟꯒꯅꯦ ꯍꯤꯡꯒꯅꯦ ꯆꯣꯞꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯖꯥꯕꯁꯤꯗ ꯍꯤꯡꯒꯅꯦ ꯐꯤꯔꯥꯎꯟꯒꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯆꯣꯞꯅꯤꯡꯉꯥꯏ ꯑꯣꯏꯕ ꯗꯟꯗꯤ ꯐꯤꯔꯥꯎꯟꯒꯤꯗꯨ ꯇꯁꯦꯡꯅꯃꯛ ꯃꯥꯗꯤ ꯃꯁꯥꯕꯨ ꯋꯥꯡꯅ ꯈꯟꯖꯕ ꯑꯃꯅꯤ ꯂꯝꯍꯦꯟꯕꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯁꯣꯏꯗꯅꯃꯛ ꯑꯜꯂꯥꯅ ꯈꯪꯒꯠꯄꯤꯈꯤꯕꯅꯤ ꯃꯈꯣꯏꯕꯨ ꯈꯪꯅ ꯈꯪꯅ ꯇꯥꯏꯕꯪ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛ ꯊꯣꯡꯅ ꯈꯪꯅ ꯈꯪꯅ ꯍꯥꯏꯗꯤ ꯃꯥ ꯈꯪꯗꯗꯅ ꯍꯦꯛꯇ ꯄꯣꯡꯉꯣꯏ ꯃꯁꯛ ꯍꯦꯛꯇ ꯄꯪꯁꯛ ꯊꯝꯂꯝꯕ ꯅꯠꯇꯦꯕ ꯃꯥ ꯈꯪꯉꯦꯕ ꯃꯥꯒꯤ ꯏꯜꯃꯗ ꯃꯈꯣꯏꯁꯤ ꯑꯐꯕ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯅꯠꯇ꯭ꯔꯒ ꯃꯈꯣꯏ ꯑꯣꯏꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨ ꯈꯪꯕꯒꯤ ꯃꯔꯝꯗꯒꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛꯀꯤ ꯕꯅꯤ ꯏꯁꯔꯥꯏꯜꯒꯤ ꯀꯣꯝꯗꯨ ꯁꯪꯁꯥꯔ ꯄꯨꯝꯅꯃꯛ ꯃꯇꯝꯗꯨꯒꯤ ꯁꯪꯁꯥꯔ ꯄꯨꯝꯅꯃꯛꯇꯒꯤ ꯃꯈꯣꯏꯅ ꯃꯊꯛ ꯏꯊꯣꯡ ꯊꯣꯡꯍꯟꯈ꯭ꯔꯦ ꯑꯂꯝ ꯄꯨꯝꯅꯃꯛꯇꯒꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯍꯦꯛ ꯀꯌꯥ ꯐꯥꯎꯒꯤ ꯅꯠꯇꯦ ꯃꯇꯝꯗꯨꯒꯤ ꯑꯂꯝ ꯄꯨꯝꯅꯃꯛꯇꯒꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯄꯤꯈꯤꯕꯅꯤ ꯃꯈꯣꯏꯗ ꯈꯨꯗꯝꯁꯤꯡ ꯃꯗꯨꯗ ꯌꯥꯎꯔꯕ ꯃꯌꯦꯛ ꯁꯦꯡꯂꯕ ꯆꯥꯡꯌꯦꯡ ꯍꯧꯖꯤꯛꯀꯤ ꯕꯅꯤ ꯏꯁꯔꯥꯏꯜꯒꯤ ꯀꯣꯝꯗ ꯈꯨꯗꯝ ꯆꯥꯡꯌꯦꯡ ꯄꯤꯈꯤꯗꯅ ꯑꯜꯂꯥꯅ ꯇꯁꯦꯡꯅꯃꯛ ꯃꯈꯣꯏꯁꯤꯅ ꯀꯨꯔꯦꯁꯅ ꯍꯥꯏꯔꯤ ꯔꯁꯨꯜꯗ ꯑꯩꯈꯣꯏꯗ ꯑꯃꯨꯛꯀ ꯇꯥꯁꯤꯜꯂꯛꯑꯦꯀꯣ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤ ꯃꯈꯣꯏꯗꯨꯅ ꯍꯥꯏꯗꯤ ꯃꯈꯣꯏꯁꯤꯅ ꯍꯥꯏꯗꯅ ꯎꯂꯥꯏꯁꯤꯅ ꯗꯤꯁ ꯍꯥꯏꯕꯅꯦꯕ ꯑꯗꯒꯤ ꯎꯂꯥꯏꯀꯁꯤꯅ ꯗꯣꯖ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯤꯗꯨ ꯈꯪꯖꯤꯜꯂꯨ ꯎꯂꯥꯏꯁꯤꯅ ꯑꯅꯛꯄꯒꯤꯅꯦꯕ ꯃꯈꯣꯏꯗꯅꯤꯗ ꯇꯥꯔꯛꯏꯁꯦ ꯑꯗꯨꯅ ꯃꯈꯣꯏꯁꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤ ꯀꯩꯅ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤ ꯁꯤꯕꯁꯤ ꯅꯠꯇꯅ ꯃꯊꯪ ꯑꯃ ꯑꯩꯕꯨ ꯑꯃꯨꯛ ꯍꯤꯡꯒꯠꯍꯜꯂꯔꯣꯏ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯀꯨꯔꯦꯁꯀꯤ ꯃꯤꯁꯤꯡꯗꯨꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯁꯤ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯗ꯭ꯔꯤꯗꯣ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯍꯥꯏꯕ ꯃꯤꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯨꯊꯣꯔꯛꯎ ꯑꯩꯈꯣꯏꯒꯤ ꯏꯄꯥꯁꯤꯡꯗꯨ ꯅꯈꯣꯏꯅ ꯑꯆꯨꯝꯕ ꯉꯥꯡꯕꯁꯤꯡ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯅ ꯑꯆꯨꯝꯕ ꯉꯥꯡꯕꯁꯤꯡ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯏꯄꯥꯁꯤꯡꯗꯨ ꯄꯨꯊꯣꯔꯛꯑꯣ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯃꯈꯣꯏꯅ ꯍꯦꯟꯅ ꯐꯕ꯭ꯔꯥ ꯂꯤꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯨꯕꯒꯤ ꯃꯤꯁꯤꯡ ꯇꯨꯕꯒꯤ ꯃꯤꯁꯤꯡ ꯂꯝꯃꯪꯒꯤ ꯃꯃꯤꯡꯅꯤ ꯁꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨꯅ ꯍꯦꯟꯅ ꯂꯤꯡꯕ꯭ꯔꯥ ꯑꯗꯨ ꯑꯔꯤꯡ ꯑꯔꯤꯡꯕ ꯃꯤꯁꯤꯡꯗꯨꯐꯥꯎ ꯍꯥꯠꯈꯤꯃꯤ ꯍꯥꯏꯕꯗꯨ ꯑꯜꯂꯥꯅ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ ꯃꯈꯣꯏꯗꯨ ꯇꯁꯦꯡꯅꯃꯛ ꯃꯈꯣꯏꯗꯨ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯣꯏꯕꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯀꯟ ꯑꯀꯟꯕ ꯃꯤꯁꯤꯡꯗꯨ ꯁꯦꯝꯈꯤꯕ ꯅꯠꯇꯦ ꯑꯜꯂꯥꯅ ꯑꯁꯃꯥꯟꯁꯤꯡ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯑꯃꯗꯤ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯈꯩꯗꯨ ꯁꯥꯟꯅꯕ ꯑꯣꯏꯅ ꯐꯥꯒꯤ ꯑꯣꯏꯅ ꯁꯦꯝꯈꯤꯕ ꯅꯠꯇꯦ
ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯈꯤꯕ ꯐꯥꯒꯤ ꯑꯣꯏꯅ ꯁꯥꯟꯅꯕꯒꯤꯗꯃꯛ ꯁꯦꯝꯈꯤꯕ ꯅꯠꯇꯦꯕ ꯈꯟꯊꯅꯕꯒꯤ ꯑꯔꯦꯝꯕꯗ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏꯗ ꯈꯟꯊꯅꯕ ꯑꯜꯂꯥ ꯑꯔꯦꯝꯕꯗ ꯁꯦꯝꯕ ꯅꯠꯇꯦ ꯈꯨꯗꯝꯅꯦ ꯈꯟꯊꯅꯕꯒꯤ ꯃꯌꯥꯝ ꯀꯥꯟꯅꯕ ꯑꯜꯂꯥ ꯈꯛꯇ ꯂꯥꯜꯂꯛꯅꯕ ꯁꯦꯝꯈ꯭ꯔꯤꯕꯅꯦ ꯀꯥꯟꯅꯕꯁꯨ ꯑꯃꯥꯡꯕꯁꯨ ꯃꯌꯥꯝ ꯂꯩꯗꯣꯔꯤꯅꯦꯕ ꯁꯦꯝꯈꯤꯕ ꯅꯠꯇꯦ ꯑꯜꯂꯥꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯆꯨꯝꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯠꯇꯅ ꯀꯔꯤꯒꯤꯅꯣ ꯈꯪꯕꯗ ꯇꯧꯏꯃꯁꯨꯡ ꯃꯈꯣꯏ ꯑꯌꯥꯝꯕꯅ ꯈꯪꯗꯕꯅꯤ ꯀꯔꯤꯒꯤꯅꯣ ꯑꯆꯨꯝꯕ ꯑꯃꯒ ꯂꯣꯏꯅꯅ ꯁꯦꯝꯈꯤꯕ ꯅꯠꯇꯦꯅ ꯍꯥꯏꯔꯛꯏꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯗꯂꯤꯜꯅꯤ ꯁꯤ ꯂꯥꯏ ꯂꯥꯏ ꯁꯦꯝꯈꯤꯕ ꯅꯠꯇꯦ ꯗꯨꯅꯤꯌꯥꯁꯤ ꯑꯥꯗ ꯍꯤꯁꯥꯞ ꯀꯤꯇꯥꯕ ꯇꯧꯅꯦꯅ ꯍꯤꯁꯥꯞ ꯀꯤꯇꯥꯕ ꯇꯧꯕꯗꯨꯒꯤ ꯑꯗꯨꯗꯤ ꯊꯥꯖꯧꯕꯅ ꯍꯣꯏ ꯁꯤꯔ ꯃꯇꯨꯡ ꯑꯃ ꯍꯤꯡꯒꯠꯂꯛꯀꯅꯤ ꯑꯗꯨ ꯍꯤꯁꯥꯞ ꯀꯤꯇꯥꯕ ꯇꯧꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯧꯕꯅ ꯍꯣꯏ ꯑꯗꯨꯒꯤ ꯑꯆꯨꯝꯕꯗꯨꯒꯤ ꯗꯨꯅꯤꯌꯥꯁꯤ ꯁꯦꯝꯕꯅꯤ ꯑꯔꯦꯝꯕꯗꯤ ꯁꯦꯝꯕ ꯅꯠꯇꯦ ꯗꯨꯅꯤꯌꯥꯁꯤꯗꯁꯨ ꯅꯈꯣꯏꯅ ꯑꯔꯦꯝꯕꯗ ꯀꯔꯤ ꯊꯕꯛ ꯇꯧꯗꯦꯗꯅ ꯀꯥꯟꯅꯅꯕꯒꯤ ꯀꯔꯤꯒꯤ ꯇꯧꯗꯅ ꯑꯗꯨꯛ ꯁꯤꯡꯅꯕ ꯍꯩꯔꯕ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯍꯦꯟꯕ ꯂꯩꯇ꯭ꯔꯦ ꯃꯥꯅ ꯑꯅꯤ ꯁꯦꯝꯗꯣꯛꯏꯕꯁꯦꯅ ꯊꯥꯖꯔꯕ ꯅꯈꯣꯏꯅ ꯊꯥꯖꯔꯒ ꯀꯔꯤꯒꯤꯅꯣꯕ ꯅꯈꯣꯏꯅ ꯑꯃꯨꯛ ꯑꯥꯈꯤꯔꯠꯇ ꯑꯃꯨꯛ ꯍꯤꯡꯒꯠꯍꯜꯂꯒ ꯑꯃꯨꯛ ꯁꯦꯝꯗꯣꯛꯑꯒ ꯅꯈꯣꯏ ꯄꯨꯝꯅꯃꯛꯁꯤ ꯍꯤꯁꯥꯞ ꯀꯤꯇꯥꯕ ꯂꯧꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯗꯤ ꯑꯉꯥꯎꯕꯤ ꯇꯧꯗꯕ ꯀꯩꯁꯨ ꯂꯩꯇꯕꯗ ꯁꯦꯝꯕꯁꯤꯗꯤ ꯑꯗꯨꯕꯨ ꯃꯔꯝ ꯑꯃ ꯂꯩꯔꯤ ꯁꯦꯝꯕꯒꯤ ꯃꯈꯥꯗꯁꯨ ꯑꯗꯨꯕꯨ ꯂꯩ ꯑꯌꯥꯝꯕꯅ ꯃꯁꯤ ꯈꯪꯗꯦ ꯈꯪꯗꯦ ꯇꯁꯦꯡꯅꯃꯛ ꯈꯟꯗꯣꯛ ꯈꯟꯖꯤꯟ ꯇꯧꯒꯗꯕ ꯅꯨꯃꯤꯠꯇꯨ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯂꯦꯞꯈꯤꯕ ꯃꯇꯝꯗꯨꯅꯤ ꯑꯗꯨ ꯁꯣꯏꯗꯅ ꯂꯩꯔꯗꯕꯅꯤ ꯑꯗꯨꯏꯗꯨꯒꯤꯅꯦꯕ ꯅꯨꯃꯤꯠꯇꯨ ꯅꯨꯃꯤꯠꯇꯨ ꯃꯗꯨꯗ ꯀꯥꯟꯅꯍꯟꯕ ꯉꯝꯂꯣꯏꯗꯕ ꯃꯔꯤ ꯃꯇꯥ ꯑꯃꯅ ꯑꯇꯣꯞꯄ ꯃꯔꯤ ꯃꯇꯥ ꯑꯃꯕꯨ ꯀꯔꯤ ꯑꯃꯠꯇ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯃꯇꯦꯡꯁꯨ ꯄꯥꯡꯕꯤꯔꯣꯏꯗꯕ ꯑꯜꯂꯥꯅ ꯆꯥꯟꯕꯤꯕ ꯃꯍꯥꯛꯇꯨ ꯅꯠꯇꯅ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯗꯤ ꯃꯥꯗꯤ ꯄꯥꯡꯒꯜꯕꯗꯨꯅꯤ ꯀꯟꯕꯤ ꯍꯩꯕꯗꯨꯅꯤ ꯇꯁꯦꯡꯅꯃꯛ ꯖꯛꯀꯨꯝ ꯄꯥꯝꯕꯤꯗꯨ ꯆꯤꯟꯖꯥꯛꯅꯤ ꯄꯥꯞ ꯂꯪꯁꯟꯖꯕꯁꯤꯡꯒꯤ ꯑꯃꯨꯕ ꯊꯥꯎꯊꯤꯒꯨꯝꯅ ꯁꯧꯒꯅꯤ ꯃꯗꯨꯅ ꯄꯨꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯁꯧꯕ ꯏꯁꯤꯡꯅ ꯁꯧꯕꯒꯨꯝ ꯍꯥꯏꯔꯛꯀꯅꯤ ꯐꯥꯎ ꯍꯥꯏꯔꯛꯀꯅꯤ ꯃꯌꯥꯏ ꯁꯔꯨꯛꯇ ꯃꯩ ꯃꯔꯛꯇ ꯍꯧꯗꯣꯏ ꯃꯩꯗ ꯍꯥꯏꯔꯛꯀꯅꯤ ꯍꯧꯍꯟꯕꯁꯨ ꯉꯝꯃꯦ ꯏꯁꯤꯡꯗ ꯍꯧꯕꯁꯨ ꯉꯝꯃꯦ ꯃꯩꯗ ꯀꯔꯤ ꯍꯧꯍꯟꯕ ꯉꯝꯃꯣꯏꯗꯣꯏ ꯁꯥꯏꯟꯁꯅꯁꯨ ꯃꯩꯗ ꯍꯤꯡꯕ ꯖꯤꯕ ꯂꯩꯌꯦꯅ ꯍꯥꯏꯌꯦꯕ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗ꯭ꯔꯣ ꯃꯩꯗ ꯐꯥꯎ ꯖꯤꯕ ꯍꯤꯡꯕ ꯂꯩꯔꯦ ꯁꯥꯏꯟꯁꯅ ꯍꯧꯖꯤꯛ ꯄꯨꯊꯣꯛꯑꯕꯅꯦꯕ ꯂꯩꯌꯦꯅ ꯃꯌꯦꯛꯁꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇꯨꯗ ꯎꯄꯥꯜꯁꯤ ꯀꯦꯋꯥ ꯄꯥꯝꯕꯤꯁꯦ ꯍꯧꯍꯟꯕꯅꯦꯕ ꯑꯀꯥꯕ ꯀꯦꯋꯥꯁꯤ ꯌꯥꯝ ꯈꯥꯕꯅꯦꯕ ꯀꯦꯋꯥꯅ ꯍꯜꯂꯛꯑꯦꯗꯤ ꯁꯤꯁꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯀꯦꯋꯥꯅ ꯂꯩ ꯖꯀꯨꯝ ꯍꯥꯏꯕꯗꯤ ꯖꯀꯨꯝ ꯑꯔꯕꯤꯗꯗꯤ ꯑꯗꯨꯒ ꯁꯤ ꯄꯥꯝꯕꯤ ꯁꯤ ꯃꯩ ꯊꯛꯀꯗꯧꯔꯤꯅꯦꯕ ꯖꯅꯝꯗ ꯂꯩꯕ ꯏꯁꯤꯡ ꯈꯧꯔꯥꯡꯉꯦꯅ ꯍꯥꯏꯕ ꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯃꯍꯤꯁꯦ ꯀꯦꯋꯥ ꯃꯍꯤꯁꯦ ꯄꯤꯊꯛꯀꯅꯦꯕ ꯑꯗꯨ ꯃꯔꯤꯟꯁꯤ ꯂꯣꯏꯅ ꯀꯩꯗꯧꯅꯦꯕ ꯊꯤꯕꯣꯡ ꯃꯔꯤꯟꯁꯦ ꯂꯣꯏꯅ ꯄꯠꯇꯅ ꯇꯨꯡꯗ ꯇꯠꯇꯅ ꯃꯊꯨꯜꯂꯣꯝꯗ ꯍꯥꯏꯗꯣꯛꯀꯅꯦꯕ ꯁꯧꯗꯣꯛꯀꯅꯤ ꯐꯥꯎ ꯑꯗꯨꯒ ꯍꯥꯏꯔꯛꯀꯅꯤ ꯐꯥꯎ ꯃꯥꯕꯨ ꯆꯤꯡꯁꯤꯜꯂꯨ ꯃꯥꯕꯨ ꯃꯩꯀꯣꯜꯗꯨꯒꯤ ꯃꯌꯥꯏꯗ ꯆꯦꯜꯂꯣꯏꯗꯧꯔꯤꯃꯤꯅ ꯃꯔꯤꯟ ꯇꯠꯂꯐꯥꯎ ꯆꯦꯜꯂꯣꯏꯗꯧꯔꯤꯃꯦꯕ ꯑꯗꯨ ꯁꯤꯕ ꯇꯥꯔꯦ ꯁꯤꯗꯤ ꯆꯦꯜ ꯍꯧꯅꯦꯕ ꯂꯥꯛꯂꯝꯗꯣ ꯑꯗꯨꯗ ꯐꯔꯤꯁꯇꯥꯗ ꯀꯔꯤ ꯐꯥꯎ ꯐꯥꯖꯤꯜꯂꯣꯏ ꯑꯗꯨꯒꯤ ꯇꯨꯡꯗ ꯍꯩ ꯊꯧ ꯃꯥꯒꯤ ꯃꯀꯣꯛ ꯃꯊꯛꯇ ꯑꯁꯧꯕ ꯏꯁꯤꯡꯒꯤ ꯗꯟꯗꯤꯗꯨ ꯑꯃꯨꯛꯀ ꯑꯁꯧꯕ ꯏꯁꯤꯡ ꯍꯩꯗꯣꯛꯅꯀꯣ ꯍꯥꯏꯒꯅꯤ ꯃꯉꯣꯟꯗ ꯃꯍꯥꯎ ꯇꯪꯂꯣ ꯅꯪꯒꯤ ꯏꯖꯠ ꯂꯩꯕꯗꯨꯅꯤ ꯅꯪꯗꯤ ꯏꯖꯠ ꯂꯩꯕꯗꯨꯅꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯗꯨꯅꯤ ꯅꯪ ꯌꯥꯝꯅ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯕ ꯃꯤꯅ ꯁꯟꯃꯥꯟ ꯇꯧꯕ ꯑꯣꯏꯔꯝꯃꯤ ꯔꯦꯁꯄꯦꯛꯇꯦꯠ ꯄꯥꯔꯁꯟ ꯑꯣꯏꯔꯝꯃꯤꯗꯅ ꯅꯪ ꯌꯥꯝꯅ ꯏꯖꯠ ꯇꯧꯕ ꯃꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯣꯏꯔꯝꯕꯗꯨꯅꯤꯅ ꯑꯥꯗ ꯀꯔꯦꯝꯅꯒꯗꯧꯔꯤꯅꯤ ꯇꯁꯦꯡꯅꯃꯛ ꯃꯁꯤꯅꯤ ꯅꯈꯣꯏꯅ ꯆꯤꯡꯅꯈꯤꯕꯗꯨ ꯇꯁꯦꯡꯅꯃꯛ ꯆꯨꯝꯅ ꯆꯠꯆꯕꯁꯤꯡꯗꯤ ꯂꯩꯒꯅꯤ ꯁꯣꯏ ꯉꯥꯝꯂꯔꯣꯏꯗꯕ ꯃꯐꯝꯗ ꯍꯩꯀꯣꯜꯁꯤꯡ ꯑꯃꯁꯨꯡ ꯏꯐꯨꯠꯁꯤꯡꯒꯤ ꯃꯔꯛꯇ ꯐꯖꯔꯕ ꯃꯨꯒꯥꯒꯤ ꯃꯌꯦꯛ ꯊꯣꯛꯂꯕ ꯐꯤꯖꯣꯜ ꯁꯦꯠꯂꯗꯨꯅ ꯃꯥꯏ ꯑꯣꯟꯁꯟꯅꯅ ꯐꯝꯗꯨꯅ ꯑꯗꯨꯝꯅꯃꯛ ꯑꯣꯏꯍꯟꯕꯤꯒꯅꯤ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯕꯤꯒꯅꯤ ꯃꯈꯣꯏꯕꯨ ꯐꯖꯔꯕ ꯅꯨꯄꯤꯁꯤꯡꯒ ꯃꯃꯤꯠ ꯇꯔꯥꯎ ꯇꯔꯥꯎꯕꯤ ꯀꯧꯖꯒꯅꯤ ꯃꯈꯣꯏꯅ ꯃꯗꯨꯗ ꯃꯈꯜ ꯈꯨꯗꯤꯡꯒꯤ ꯎꯍꯩ ꯑꯁꯣꯏ ꯑꯉꯥꯝ ꯂꯩꯇꯅ ꯃꯈꯣꯏꯅ ꯁꯤꯕ ꯍꯥꯏꯕꯗꯨꯒꯤ ꯃꯍꯥꯎ ꯑꯃꯨꯛ ꯇꯪꯕ ꯂꯩꯔꯔꯣꯏ ꯃꯗꯨꯗ ꯑꯍꯥꯟꯕ ꯁꯤꯈꯤꯕꯗꯨ ꯅꯠꯇꯅ ꯑꯜꯂꯥꯅ ꯀꯟꯕꯤꯔꯕꯅꯤ ꯃꯈꯣꯏꯕꯨ ꯃꯩꯀꯣꯜꯗꯨꯒꯤ ꯗꯟꯗꯤꯗꯒꯤ ꯅꯪꯒꯤ ꯔꯕꯀꯤ ꯃꯔꯥꯡ ꯀꯥꯏꯕ ꯊꯧꯖꯥꯜ ꯑꯣꯏꯅ ꯃꯗꯨꯅꯤ ꯑꯆꯧꯕ ꯀꯥꯟꯅꯕ ꯍꯥꯏꯕꯗꯨ
ꯁꯨ ꯇꯧꯁꯤꯔꯥ ꯂꯣꯏꯔꯦ ꯉꯥꯏꯈꯣ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯑꯗꯨꯅ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯅ ꯂꯥꯏꯍꯟꯕꯤꯔꯕꯅꯤ ꯃꯁꯤ ꯀꯨꯔꯥꯟꯁꯤ ꯅꯪꯒꯤ ꯅꯔꯩꯗ ꯅꯔꯣꯜꯗ ꯃꯈꯣꯏꯅ ꯈꯟꯊꯖꯅꯕ ꯑꯗꯨꯅ ꯉꯥꯏꯔꯛꯑꯣ ꯃꯨꯍꯝꯃꯗ ꯇꯁꯦꯡꯅꯃꯛ ꯃꯈꯣꯏꯁꯨ ꯉꯥꯏꯔꯤꯕꯅꯤ ꯀꯨꯔꯥꯟꯁꯤ ꯂꯥꯏꯍꯜꯂꯦ ꯁꯦꯡ ꯁꯦꯡ ꯍꯥꯏꯗꯣꯛꯑꯦꯗꯅ ꯂꯥꯏꯍꯜꯂꯦꯗꯅ ꯑꯗꯨꯅ ꯉꯥꯏꯔꯣꯅ ꯔꯁꯨꯜꯗ ꯍꯥꯏꯔꯛꯑꯦ ꯃꯈꯣꯏꯁꯨ ꯉꯥꯏꯔꯤꯕꯅꯤ